अरोइबदा मरोइबा पाउ बिकोमदास कौब स्कूल की ओजा अमन यामनबा स्कूल साननबा सेंफम लौथोकलमले लैंगाकना तुमिना लैसिंबा यारोइ चप चाना चैराक पीगदबनी हाइना एमसूना दाबी तौरी अमदी कोविड-19 के अनोबा वेरिएंट ओमाइक्रोन गा मरी लेनना गवर्नमेंट इंटरनेशनल एयरपोर्ट सिंगदा अनोबा रूल्स कया थमदुना वायरस मखल असी लैबाक असिदा संदोरकपा थेंगनबा कन्ना होनरी मियामना गवर्नमेंट पीबा कोविड-19 के एसओपी सिंग निंगथिना ngakna chatuna chathokpa matamda mask piba sanitizer sizinaba खुदसा सेंग नतोइना हांबीबा अमसुंग फुट तरुक की डिस्टेंस ngakna chatpa haiba chana kanglon sing asi tung induna covid-19 dagi ngakthokminasi लोइना न चैतरा निपाल की मथक्ता लैबा मियोइ सिंगना कोविड-19 वैक्सीन सोइदना कापथोकपियु हौजिक पाउ संदोकना पिजरी बिकोमदास कौबा स्कूल की ओजा अमन यामनबा स्कूल साननबा सेंफम लौथोकलमले वाफम सिंग asi डीएम कॉलेज कैंपस ता लैबा ऑल मणिपुर स्टूडेंट्स यूनियन एमसू की ऑफिस ता पांगथोकपा पाउगी मिफम अमदा यूनियन की जनरल सेक्रेटरी बिक्रमजीत थोंगामना फोंदोकखिबनी मांगना मखा ताना हाइखी हैरोकता लैबा इंगांगलोक मचा प्राइमरी अमदी इंगांगलोक अचौबा प्राइमरी स्कूल अनि असि सानबा चेक कायबदा ओजा बिकोमदास मसाना सिग्नेचर पीदुना पैसा लौथोकखिबगी डॉक्यूमेंट सिंग माहिरोइ लुप असिना फंगले हाइरी मरा लैरिबा ओजा असिना एमसुबु लाना उहन्नबा प्रेस कॉन्फ्रेंस अमदा सेल लौथोकपदा महाक मसा चेनदे हाइकिबा वाफम अदु मियामना खंजिनबियु स्कूल अनि असि साबगी सेंफम लौथोकखिबा अदुगी चपचापा प्रमाण एमसुदा लै स्कूल अमगिदी सानबा मफम मिनिस्ट्री ना अयाबा पीख्रबसु होंदोक होंजिन तौरमले हाइरिबा असोइबसिंग असि लैंगाक असिना तुमिना लैसिनबा यारोइ चपचाना चैराक पीगदबनी हाइना बिक्रमजीतना दाबी तौखी सिदा सागदबा सेंफम लाख 38 लिसिंग मरफु मरी ni aduga kaithokriba senfam lakh 13 ga lising 13 ga chanipan 38 asi school asi sagadaba mafam da sadana miyoi amagi hingkol amada sasalaga paisa structure ona tainaba magi structure moong ama sasalaga thamamani amasung ingalo achoba primary school asi sagadaba senfam lakh 9 ni adu kaithokriba senfam da lakh 3 aduga school asi mafam duda saramdaba amasung melai tampak primary school hariba स्कूल असिदना लाख 38 लिसिंग मरफु मरी सेंफम असिदा सागदबसिना काइथोखिबना लाख 13 लिसिंग फुगा निपान लिस चनिपान निफुगा तरुक से काइथोखर मतुंग स्कूल से सुचा सारमदब कोविड-19 की अनोबा वेरिएंट ओमाइक्रोन का मरी लेनना गवर्नमेंट तोंगान तोंगान स्टेट सिंगदा लैबा इंटरनेशनल एयरपोर्ट सिंगदा अनोबा रूल्स कया थमदुना वायरस मखल असि संदोरकपा थिंगनबा कन होनरी रूल सिंग असि चना हन्नबा होनबदा एयरपोर्ट सिंगदा चरांगनबा सुथोकली बेंगलुरु की केम्पेगोडा इंटरनेशनल एयरपोर्ट तंगरांग क्यू यामना सांगना लेपगा लोइनना पैसेंजर सिंग अमदी अथॉरिटी सिंग की मरकता चरांगनबा थोकी मपान लमदगी लाकपा पैसेंजर सिंग आरटी-पीसीआर टेस्ट कंपलसरी ओइबदगी केम्पेगोडा इंटरनेशनल एयरपोर्ट क्यू यामना सांगना लेंखी मपानदगी लाकपा पैसेंजर सिंग कोविड टेस्ट तौनबा थमदिबा काउंटर अमदा डॉक्टर मरी अमसुंग स्टाफ कुनमंगा खक लै हाइरी अनोबा गाइडलाइन की मतुंग इन मपाल लमदगी कर्नाटकादा थोंगलबा पैसेंजर खुदिमकना पुंग 39 की ममांगदा तौबा आरटी-पीसीआर के नेगेटिव रिपोर्ट उटकदबनी अमसुंग पैसेंजर खुदिमकना असिंगबा रिपोर्ट अदु उटकदबनी हाइरी करिगुंबा गाइडलाइन असि थुगाइरबदी आइन की ओइबा चैराक पीगनी हाइरी महाराष्ट्रदा हाई रिस्क लैबाक सिंगदा हाई रिस्क लैबा सिंगदगी लाकपा इंटरनेशनल पैसेंजर तरुक कोविड-19 पॉजिटिव ओइबा थेंगनख्रबा मतुंगदा स्टेट अदुगी गवर्नमेंट असु इंटरनेशनल ट्रैवलर सिंगी ओइबा रूल हानदगी कंसिन हनखरे हौजिंग महाराष्ट्रदा हाई रिस्क लैबाक सिंगदगी लाकपा पैसेंजर सिंग सयोल अमा इंस्टीट्यूशनल क्वारंटाइन तौरगनी मसीगी सुमथक्ता महाराष्ट्रदा लाकपा डोमेस्टिक एयर ट्रैवलर सिंग असि पुंग निफु निपाल की ममांगदा तौखिबा आरटी-पीसीआर टेस्ट की नेगेटिव रिपोर्ट पाइबा मथौ तारगनी हाइरी हाइरिबा असि वैक्सीन कापा अमसुंग कापतबगा मरी लेनरोय हाइना महाराष्ट्र गवर्नमेंट फोंदोकली कोविड-19 की अनोबा वेरिएंट अमा ओइरिबा ओमाइक्रोन की मतंगदा मालेम की लैबाक सिंगदगी फंगदिबा रिपोर्टिंग असि येंगलगा सेंटर हौकिबा नोमाइजिंग यूके अमसुंग यूरोप के अतै लैबाक 13 याउना यूरोप तगी लाकपा इंटरनेशनल ट्रैवलर सिंग की ओइना रिवाइज्ड गाइडलाइन सिंग इशू तौकी
Loktak Development Authority LDA na thabak tawiba employees sing na 7 pay PBU haiduna tawpok pida leiba LDA office mamangda ngasi suwakat mifam chathakre. LDA Union ge General Secretary L Syam Kumar na haiki mamangda 5 pay amasung 6 pay matam sana PBK hauzik 7 pay PBU haibada laingak na tabidaba asi laibak thibani mahak na haiki atai department singi 7 pay ki ayaba pikre aduga LDA gi oinadi hauzik fawba khanabidre. LDA की employees सिंगी सु 7 पे पिबिनबा थौरांग तौबियु इस मखादा लेबा अखोय बुदी अतोमी मचा दौना खनबीरे अदुगा अदि होंगी मखादा लेबा सिनदी अखोय 7 पे पिगरे अदुना हाइरिबा कैनोसे अखोय द पिगे ऑर्डर जसी कॉपी सिनेबा असी कॉपी से आई मयाम दसु कॉपी मो पिसनी अदुगा अखोय द पिगे हाइरिबना अखोय द पिगे हाइरिबना कैबिनेट फमनो मतुंगा नोशनल इफेक्ट याउना विदाउट नोशनल इफेक्ट याउना पिगे हाइबनेबा अदुदा अखोय द 7 पे फंगबगी कैनो वन थोक से लेथेबा अखोय की हुजिक लोकताक डेवलपमेंट ऑथोरिटी द थबक तौरिबा अखोय एम्प्लॉय चिंचे रिपिंगेसमेंट लेते ग्रेजुटी लेते दाइने हानिस लेते मेडिकल यूनिवर्सिटी लेते एसपी स्कीम लेते अखोय दी थबक तोको मतम दा अखोय दम लोइरे अदुना थबक तोको मतम दा मी अमना सही यामदबदा हुंफुगी मतुंग दा थबक तोको मतनेबा अदुना हाइद बसिंग करम मतम दा थबक अकन सुना केन गमदोइनो अदुदा फंगदोइ बाहाय अखोय ना ईपीएफ खर याउजबगी पेंशन रुपा 2,000 का सामप्री का चंवा चातु फंगनी अदु एक्सपायरी ओरगन रुपा 2,000 अहुम नेली अहुम दाइ फंगनी अदुना अखोय तुंगदा थबक ओइर मतुंग दा कोइना करम आइनि हिंगदोइनो अदुना एम्प्लॉय दे समानबनी मणिपुर मखादा लैबनी अखोय सु चप चाबा बियंग यंगनिंगी Delhi Cabinet na Value Added Tax VAT hantha hanbadagi Delhi da petrol liter da hana lupa sama sukna ahum dasmik mapal taret pirambadu hauzik lupa marfutra manga dasmik mapal taret ta hantharakre. November gi ahan bachayol da center na petrol da lauba excise duty lupa manga amasung diesel gi lupa tara hantha hanki. Government of India na LPG refill cylinder gi mamal nauna lepkre. Yum da sizinaba LPG refill cylinder gi mamal hanagi changda thamlaga acha thak yonba hotel amadi atai business da sizinaba non domestic refill cylinder gi mamal hengat hankare. December tha asida chatnagadaba Government of India na nauna lepkiba mamal gi matung inna Manipur da chatnagadaba mamal asi mamang thadan leikiba adu oigani hairi. Ngarangdagi chatnaba haukraba non domestic refill cylinder gi nauna lepa mamal gi matung inna Manipur da kg taramapal gina lupa Lising ani chahum nifu nipal paisa yangkai pirambadagi lupa lising ani chamri yangkai nitoi yaukre. Kezi mangagi FTL refill gi mamal lupa chatruk nifu mapal piramba aduna lupa chatruk humfutara taret ka paisa yangkai pikre. Kezi mangagi FTL point of sale da lupa chatruk humfu pirambaduna lupa chatruk marfu manga pikre. Paugi merak thatna aten break amtang lauminasi. Institute of Manipuri Arts Imagi acting classes lakliba December 1st week tagi hauzaragani. Maramasina hauzagadoriba classes asida yaubi ningba pambiba singna acting classes ki anoba batch lisinganiga kunmathoi amadi kunithoi gi form submission tauba yaragani. Akupa marol gi damak Irom Sham Kesor Tera Tongram Laikai amadi contact number 8787458096 asida pau phaubiru. Break itungda makataba pau. Lamlai Assembly constituency da miyoibana hingbada sangba machaksing ningthina semgat piram dabana ningthamtha sanglak pada isingi awaba chauna mayoknari. Miyoiba khunai gi chawkhatlon mayek sengna khangdaba miyoi singna mirep amadi mihut oirambana miyamna kham thengna awaba tangkak asi mayoknari bani haina lamlai mapari thogalupna phongdokre. Miyam gi awaba si kupna yingsilaba matungda political activist sapam kanglaipal maitai gi mahut mareng senduna lamlai mapari thogalupna ngasi nongpok hairokta thaknaba ising lemna phangan khare. Lamlai Assembly constituency gi manungda khwaidagi ising wariba khungang singi manungda Nongpok hairoksu amani haina khallaga thaurang asi laukhatpani. Lamlai mapari thogalupki thaumi mayamna angamba mateng puthoknaduna miyamda thaknaba ising fanghannaba hotnabani. Lamlai maikai gi mirep oigani haina chongthoklakliba singna honglakliba matamgi chawkhat thaurang sing haksinna khangdaba maramna tampaki Assembly constituency nifu laibagi manungda Lamlai Assembly constituency asina khwaidagi sothaba maikai oiri.
BJP lengak lakpadagi maikai kayada chawkhat thaurangsing pangthoklabasu lamlai maikai masana masabu BJP ni haijarabasu lengaki kanabasingdi miyamda fanghanba ngamde Fibamsi yenglagadi haujik lairiba BJP lamlai gi mirep oigani hairiba sing matik chade haibagi mayek laraba khudamni haina lamlai mapari thogal lupna phongdokli Sahi Khudingi Democratic Students Alliance of Manipur Desamna Ozagi Sinfamda Kathokpa Amaga Loinana Thabak Tauriba Oza Singi Mafamda Ikai Khumnaba Utpa Oina Katpa Singu Maisau Khongnang Thaba Khonga Award 2022 Gidamak Apply Tawning Lengaki Natraga Lanai Mahaisang Singda Oza Oina Takpi Tambiriba Singna December gi tang kun fawbagi manungda mari leinaba document sing thazilakna bahairi Salin Digital na chatharpa COVID-19 awareness kam poster campaign asi Community Health Center Awang Sekmai da su pangthok pagaloinena Awang Sekmai amadi mafam asigi akoibada leiba miyamda COVID-19 gi poster yenthokre thoram aduga mari leinena Fanjawbam Lanajit Singh producer Salin Digital na hojik asi COVID ke anoba laichat amasu leiba maramna akoi pumnamakna SOP ningthina ngakminaba tangai fadi haiki Miyamna Cheksin bagi mathakta hena Cheksin minaduna laichat asi thingminaba mathau tai haina phongdokhi patam kharadi laichat asiga loinaduna laikigadabana miyam pumnamakna yamna wakhal taminaba changi amasung Cheksin banatana laichat asigi hidak laitri haibasi miyamna kawbidanaba haiki campaign aduda FPO KSS James Singh ROS Santi Sharma amadi Salin Digital gi executive member Singh su saruk yakhi Ngasi e-Shram card chama kunthrai gen thokpagi thoram ama JM Public School Paurabi da pangthokre ngasi gi thoram aduda K Kalachan ex Pradhan amasung Paurabi Development Committee President Yambem Naubi Wahengbam Ibohanbi retired manager Manitko amadi Sanahanbi Memorial Trust ki chairman Moduna Saruk yakhi thoram aduda JM Public School Paurabi gi principal Wahengbam Janmen Joy Maitena Lainga ki scheme mayam gi khudong chaba asi lominasi haiki Lamdam masida Aadhaar card fawba paidaba miyoi kaya ama leiri isa gi khungangda isa gi tawfam thokpa ithaudang sing pangthoksi sunom laga humang mamalna hingjaba khunja singna kari maram gi damakta sinmini haibada ikairibano haiki member Yambem Nawin haiki miyamna lenga ki scheme abadi khudong chaba sing asi lominasi hairabasu makong paiduna haijade haibada ngaire lamdam masida lenga ki tongan ba kanaba micham mayamda piriba sing asi khangba yamna watli paugi marak thana atemba break amamung lominasi Tapta Institute of Fusion Music Taiphumgi Makhada Taptagi Sei Khaktada Yumpham Oiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sokli Singaniga Kungamathoi Irai Numittagi Pangthokpa Haujaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung chaba singdi Free the Isai Semba record changba amadi Tapta musical concert ta rotation 9 sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for you organized by Tapta Ven Music and Tapta Fan Club Break itungda makata bapau World AIDS Day thorong mari leinana ngarang None Battalion Assam Rifles na headquarters 22 sector amasung Inspector General of Assam Rifles IGR iski meeting makada None district ki manung chanba Kaibyangphang village ta HIV AIDS ki awareness drive ama chathagre thoram aduda Assam Rifles na COVID-19 gi anoba variant ama oiriba Omicron gi matang da su khunja singda mamutana khangan ki hairi Impulse NGOs Network Silong State Partner New Life Foundation Manipur na Childline Bishnupur ga kutsam naduna football sanaroi mapuroi ba laikidrabi nupi amadi Loktak Pat ki ngami sing da sana thaknaba potlam sing yenthokre potlam sing adu beneficiary punna sama nifu manga da yum da chatuna yenthokki
Ministry of Tribal Affairs na Manipur Tribal Freedom Fighter Museum ama saba yauna punna state tarada museum sananabagidamagta mathau taba senfam kaithokre haina ngarang Rajya Sabha Minister of State for Tribal Affairs OIDB Renuka Singha Sarutana Fongdokre ngarang Rajya Sabha Renuka Singha Sarutana Fongdokiba matung inna Bharat na ning tamba humfutra manga suba sahiga mari leinana Ministry of Tribal Affairs na state singda amasung Tribal Research Institute singda foreign colonial government gi mathakta ihau haukiba tribal freedom fighter singi list semnabagi damak khangan khre hairi British colonial government gi mathakta ihau haukiba tribal luchingba singbu sakhangba oina central sponsor scheme gi makhada Tribal Research Institute ta pateng pangladuna Manipur da tribal freedom fighter museum ama sanaba Tamenglong district ta urep oyung tamkhre Masi saknairabi Rani Guiding Luna British ki mathakta ihau haukiba adubu sakhangladuna mahaki mamingda sagadabani haina Renukana fongdokre Izairong Boot Level Committee na sinduna Izairong Village na Huri Golmai gi majority declaration tawagi tharamama ngasi Nona district ki manung channel laiba Izairong Khunda pangthokre State BJP ki executive member amasu oiriba Huri Golmai asi 53 Tamenglong Assembly constituency ST da lakadariba Manipur gi mikhalda mirep oigadori Izairong Khun gi maikai dagi Golmai na nat ki oiba lengyan fi kudol tamkibaga loinana B Khangchuzen na declaration ki cherol adu Huri Golmai da sinaki Declaration che aduda yum yangkhaini thoi gi manungda kuntrama thoina Huri Golmai bu sawatli hairi Huri Golmai na haiki Tamenglong district asi chingi lam oibada nattana Manipur gi khwaidagi sothana laiba district ama oiri district asi bu luchingba ngamba praja singi awaba khangba ngamba luchingba ama darkar lai Saukhat Thaurangi scheme kayagi senfam center amadi state government na thada khrabasu afaba luchingba laitabana lemna mangki miyamna nungshibiduna lakadariba taranithoi suba general election asida mahakpu mai pakhanbiu miyamgi seba tawjage haiki Mikwe ambang tong raw tong nu mai arina riuka hi meeting thai he serin meeting tong thai nai na miku ku sala si na riuka fa kham sugam phona o raw na ho sang la lo the nai khabam tunge kum la khon thina ka tum bible verse tu wini a ho pai na ngasi Imphal da fongba pauche singi maroiba pau khara yengminasi Sangai Express Omicron gi mi painingai oidre ke rajo ART hidak yumda delivery tauragani Chief Minister Joint Committee na ILP verification leptana chathari mi hatnaba honnabagi charge frame taukre poknafam state asida su World AIDS Day pangthokre state asida HIV ga sagonaduna hingliba singi mayumda chatlaga ART fanghalagani Chief Minister Omicron gi checksin thorang oina anoba SOP chatnaba hore ke rajo nauna kuntra matoi positive oiki amalaiki de vaccine ahan ba dose kapagi chang chada humpu manga hele chayol kangdana union minister kaya lakpadagi state asi overdraft tare en loken naharol gi thodang lamdam se da leiriba HIV AIDS na narba singi yum da sarkar na HIV hidak thinba hauragani Chief Minister Education Department da service extend tawbagi fibam laite Education Minister Openru khundong bangi sereng leirikta chingkhu moirang leima mana piragani Election da karamba party da amadi mirepta vote pigadage khalaudabana ima singna maira sangda yarekhibani Huyen Lampau Supreme Court na Manipur gi Transportation Department da BS Mari gi gari sting register tauna ba khangalakle Manipur su World AIDS Day pangthokre yumthong khuding da ART gi hidak phanghalagani en biren BJP di chinda khak thabak tauri Bhakta Charandas Yumnam Nabachandra BJP gi ticket pirakpa yaba intending candidate ama oire Hauzik aroiba da maroiba pau amukhanna Bikomdas Kauba School gi oza amani yamnaba school sananaba senfam lauthoklamle laingak na tumina leisinba yaroi chapchana chairak pibigadabani haina MSUna dabi tauri
amadi COVID-19 ke anova variant Omicron ga mari leinana government international airport singda anova rules kaya thamduna virus makhal asi laibak asida sandorapat thingnaba kanna honari. Pony TV ki nungthil ki pau meeting tabiri basingbo amukka hana khurumjari.